Imphal May 14 Pandam Masa yanaduna chelibani haiduna Banglore tha anirom leiruraga matung naupurakpadagi hojikna naupuriba angang manghankro haina Taksillakle maram aduna nupa asibu mari leinabasingna chirak pibiyu haina cheluraba nupi Puyam Binashorina Pamisingda phongdokre Binashori Thobal district ki manung channa leiba Langthel Mayai Lekaidagi Puyam Haridas Chahi Yankhi Marigi Machanupini ngasi Manipur Press Club ta pangthokpa pawgi mifam amada Binashorina makhatana hai Langthel da leiba Saining Academy School da aiga punna oja oiminaba Langthel Kaithel Machadagi Sakolsem Sitaranjan Chahi 32 apokpa Sakolsem Shobha hairiba nupa asiga aiga khangnaduna nungsinarkhi nupa asi mamang thakta nupi anirak chelure nongma nupa asigi yumda nupi amana leigani haina lakle aduna aikhoi ani kadaidano ama chenkhrasi tungda tholakpa afa phatagi thawdang pumba aina loina pugani haina aingonda taksillakpadagi aisu nungsinaruba kaubanina mahakna haibadu yakhi madudagi nupa asiga loinana 2018 gi December gi Day 21 da Banglore chatki Banglore da matam khara lairaba matung nupa mayunggi miyoisingna nakhoi apambadu taurage yumda halaklo haibadagi ahalsinggi wafam thajaraduna tha anirom leiminaraba matung chahi asigi February 7 da Imphal da thorakhi mahakna makhatana haikhi aikhoi ani nupa mayumda yaurakpadi aihakpu konthong wangmada thamki kainathangda yumda pusilaba matung nupagi imung manungna nupa aduga aiga migi mayumda thamki aina nupa mayumda aigi yumgi ahalsingna luhongnaba wari sananaba hairabasu makhoina aihakki wafam adubu yaithatkhi yumlomdagi luhongnaba wari sanasi hairaklabasu yakhide putlei palei tawduna leikhi thawong adu yaningdabadagi yumgi ahal lamansingna pulisna wakatuna watemki adu oirabasu yanakiba wafam adu thawoidana naupuriba angang asibu thugainaba oina taksillakhi angang yawi haibasi natat tawbani haina fawba iral sirakhi thawdok thokraba matung school su chatre naupuriba angang asisu tha mari phajilakadore angang asi manghanbada nupa adugi yek yawi manghansi hairabasu nupa asiga chatlaga manghansi hairubada nangna thokpa tawkro hainasu thawoidana paukhumlakhi thawong asi pende makhatana nupa asiga hanjinnaduna leiminaba pamdre nupa mayunggi imung lup lakh 2 pige yasinarasi hairakpa asi nupigi punsibu selga mantiknaba yabra nupibu laidhira hainasu hangladuna mari leinabasingna nupa amadi nupa mayunggi miyoising warak watembada mateng pangbinaba mahakna appeal tawrakhi